Drone attack sathakhraba matungda Indian Army gi top officials na Myanmar Army gi unakhrei. India amas Myanmar gi ngamkhaida leiba lalup singi camps na drone attack sathakhraba matungda India gi Lieutenant General Shri Joy Pratap Singhana lusingba team na tha asigi taraga tarukta Nepito satuna Myanmar Army gi unakhrei aduda Deputy Chief Junta oiriba Sowin Saruyaki Unabaduna nakalani gi marakta makhata na military gi mating pinaba Myanmar thoki bi yuwa habadu gi matung India na mating pangba ngamkhaida mating pangna duna ingta papurakpa amasum junta na December pangthokani hairiba mikhal asid India na pangba yaba mating pangba haina lepnaki hairi panmaya badi ulpha aina phungdokiba matung ina drone attack aduda punula holobasi gi lusingba ahum yauna mi manga sikre mi taraga pana sokre haikibne Ranjita Golmai gi mathakta FIR lokhatpa yaba ngamloi ZU kama mamangse gi September mapanama samtarada Manipur University Student Union sinduna MU gi court hall na pangthokpa National Youth Convention na kama gi General Secretary Golmai Ranjita ka wina phungdo ki buwapam singi mayokta koki kanglu ki miyamana Kangpokpi Police Station na complaint torokiba thong adubu Jelarong Union ZU Imphal Zone amasum kabui Mothers Association Manipur kamana akan mamong yanin du phungdorki Kamagi President Atongpi Kamai amasum ZU Imphal Zone gi Secretary Lunchulung Rongoina punna sign tawduna press thok pasirol amada Manipur thokli irang asita kuki kanglu ki miyoi tawriba du da yumpham oiraga tangai padana wapum singa du Ranjita na thamkibani Ranjita Golben kuki kanglu ki Tasiyang position amasum status ta yumpham oiraga wangki kuki sing kana amasum makhoi kadai digi lakpano aduga makhoi bu yellow missing ne amasum Manipur gi history ga mari lainai hai oidaba ngangli kuki miya masi Manipur gi history ga mari lainadi amasum makhoi Manipur gi yellow mi kanglup nati haina Ranjita na wangang bara phungdokhibani hairi Anoba lengak se ambara kuki MLA sing yauro haikibada haujikti tamba ngamdana lairi English nganiga kunga humdoi gi me ahumdigi haurakhiba Manipur gi crisis asigi angan masarukti gi hauduna kuki MLA sing na separate administration gi demand tawraduna Manipur lengaka amuk hanna pullaroi haina matam sangna laikhibada haujikti Manipur gi oirakliba rajniti kanglona sida kuki MLA sing anoba phireb ama lorakpa yabi gi phibamda lairi India lengaka suspension of operations through extension ga mari lainana wari sanari ba KNO gi spokesperson Silent haokip na hai Manipur gi anoba lengak siamana kuki singi lairiba MLA singna yauba natragana yaudaba haibadudi makhoi gi apamani loribadi kuki zaw miyamna taliba legislature yauba union territory gi demand si legitimate tawkhigadra haibadugi akibu khaktane kuki zaw miyam gi lairiba MLA singa sima sana masagi oiba phirep lokjaba ngama legislation ngaktane numi khudingi kuki zaw miyam gi lairiba tungan CSO singna hariba MLA singa sigi mathakta takpi tambi gi mathau tade haina phongdokli digital media power corridor na piba interview amada Silent haokip na makhatan hai Manipur thokliba crisis asiga mari lainana kuki zaw miyam gi lairiba tungan CSO MLA singa mani kuki su group amata oina puna Guwahati da phaminaduna tungan morep kya laukhiba lekre New Kaithel Manbi IDP sing masagi mayum da hanjana ba akan mathabak lokali New Kaithel Manbi khuldagi lanjena dunu ladibi imung taruki miyoi sing masagi mayum da atuba matamda hanjin hanana thabak sing Imphal West DC ki miyam makhar akan mathabak lokat pagaloina DC masang asisu New Kaithel Manbi da satuna yum sing yeng singkre Imphal West DCM Rajkumar Narusing ba timamana ngasi New Kaithel Manbi da satuna IDP singi yum sing yeng sin bagaloina sit sembagi thabak lokat ki DC ki khongset aduda SDC 1000 SDO Pasoi Police Station ki Ocean Lusing Batim Central Armed Force amadi medical team sing sargyaki kumza English singani kungo humdoi me ahumdagi tholakhiba irang sina maram oiraga New Kaithel Manbi ki lanjenari bising makha khara safagadaba Wisdom Palace Relief Camp da changjapam lauduna lerakhibani Yengsin Mokongset aduga mari lena Imphal West DCM Rajkumar phungdokhibada miyamgi singnaba mari akiba laitanaba maphamasigi akoibada security force thamduna ngak sengani duga Central Armed Force CAPF ki oinadi permanent post oina thamlagani miyamna security force ta thajaba thambiduna corporation PPU amadi Manipur ingta pa hanjilangna ba laingana lokhaliba thabak da miyamna mating PBY ki
DCM Rajkumar makha taraduna lairiba yumsing asigi marakta ka hena phibam soktaba yumsing oina July 13 tagi semjinana thabak pekhalagani mamangdasu hanjinba yaba imung khradi hanjinba khre aduba ka hena khudong charoitaba mafamsing oinadi hanjinba hausumaki khudong chakhirena su phungtokhi Ozagi khongjangna mahi tamba phangdraba mahiroi sing khongjang singkhre speaker da memorandum pisingkhre Oza singi khongjang athubada waroisin puraknaba MLA ipomsana governor da taksingkhre Mapung phana mai masang tamhalu haiduna mahiroi singna khongjang singkhre tha asigi kunga mathoidigi hoduna sangsilakhiba oza singi pen down khongjangna mahiroi sing ningthina mai masing tamba phangandre mahiroi sing ningthina mapung phana mai masing tamba phangalu haiduna ngasi wangoi higher secondary school gi mahiroi singna khongjang singkhre amaromda oza gi khongjangna mahi tamba phangdraba siji higher secondary school gi mahiroi singna khongsat amaga loinana speaker da ti saitraba tana memorna mama pisingkhre Sera asida oza singna sangsilliba khongjang asigi waroisin puraknaba lamlai kendra gi MLA case ibomsana governor da sirol ama pisingkhre haidi khongjang aduga mari leindana mahiroi singi maikei digi phongdorakpada school asigi oza kunga taruk pen down tawbigi khongjang asida yaukhibana maram oiraga school asigi class masing suna tawba ngamdri masina mahiroi singda aduki mati khudong sadaba kya mayukna hali class mapung phana tawdaba asini Maru oina class 12 kariba mahiroi sing syllabus cover tawba ngamloidra haibigi mipaiba pokhali oza singna pen down tawduna lekhiba asina maru oina chemistry amadi home science loriba mahiroi sing atuki matik suhali chemistry oza manga lebigi manungda oza ama naduna lekhri mari amana pen down tawbu yakhri home science ki oza ahum lebigi manungda oza ahum pen down tawbu yakhibana subject ani esi class tawbu phangdana lekhri Mahiroi singi yengdun oza sina sangsillibu khongjang asi handongnaba mari leinaba singna honabiyo mahiroi singi ningthina mahima sing tamba phanganba mari leinaba authority no honabiyo haiba wafam thamnakhi khongjang aduda oza singi pen down gi khongjang yasinanaba mari leinaba singna honabiyo mahiroi sing mapung phaba mahima sing tamhanbiyo mahiroi singi punsi kanbiyo haibana singbu wahai thaba placard kya sizinakhibaga loina khula waini su lakhi Amaramda school asidagi pen down khongjang adu yauriba oza singna school manungna yaningdaba phongdoktuna protest tokhi protest tawriba oza singi maikei phongdorakpada Haojik2 gi pe phangdana leiriba oza singa sikumja English singani ga taragani phanda contract oina sangduna kumja English singani ga kungani thogi January dagi regular takhi kumja English singani ga kungo homdogi April dagi regular PSC phangba hogadabani aduma pungasi phawba ekhoi gi phangpham thokpa regular gi PSC phangdana leiri Asukuina ekhoi gi phangpham thokpa pe phangandana thamba haibisi oza singi oina leibuk thibani oza singi phangpham thokpa thagi pe matam kuina phangalaktabana maram oiraga imung puriba oza singi mafamda stress kya leiduna mahiroi sing ningthina lairik takpi tambina bahonabada awab oiri oza singi regular pe phangpham thokpa phangdana leiribasi mari leinabasingna atubra phanganduna mahiroi sing ningthina lairik takpa phangana bahona biyo haiki amaromda higher secondary school gi lecturer singi khongjang asina maram oiraga mahi tamba phangdre haina ngasi CC higher secondary school gi mahiroi singna khongsat ama Manipur legislative assembly gi speaker TI Saitrapata gi yum phawbu satuna memorandum ama pisindana ba honakhre mahiroi singi khongsat adu sanjen thong yorakpada mafam aduda mathau toramba security personnel singa muknarakpadigi makhatana salan khidri tungda akhanaba mahiroi khara speaker gi yumda satuna memorandum adu pisinki rally adu saruk yakhiba CC higher secondary school gi mahiroi Gokul aribam nahai July 13 gi satharakhiba oza singi pen down israina maram oiraga mahiroi sing lairik tama phangdana lakli sei sigi oina ising isaungna su matam koina lairik tama phangdana lakre masidana tan issue khudingi class tawu ngamdana suti toina thaba sina government ki mai tampham sang sing lekha tarakli maram aduna oza singna taliba demand atubula miyeng sangbiyo mahiroi sing lairik tama phangalu makhatana lairik tama phangdrabadi akan makhungjang sangsilagana hari Nakala Moromna Lamlai Kendra gi MLA case ibomsana lecturer issue Manipur 2018 base na sangsilib pen down strike warushin pranaba governor da CE duna taksingkre MLA na pisin ki basi role dura ngasi Lamlai higher secondary school gi mahiroi singna local MLA ama oina hiramasigi matangna miyeng sangwinaba apple hairamki driver handyman furakpada senaba sing action laudrabadi khongjang sangsilagani JC tha asigi amada
scrap puba gari amabu ziribamgi lengang pokpi police outpost meyada khamduna lerama police mobile team amana phajinduna gari asigi driver handyman amadi nomgi sara tanjari bisinmi amabu tamthina furapagi thong akan mamongda condemn tawbuga loidana thagdo osida sienariba police personnel singi mathakta action lokhatrabadi July 18 gi akan mukhongjang changsilagani haina JSC against the brutal torture of driver and handyman by Manipur police personnel mobile team near Lengak Pokpi police Ziribam Fongdorakli. JSC ki mekedi ki Fongdorak pada thaudo da scrap uba gari edu da lupa lak banga piu haiduna tamthina fraki tungda scrap mapu oiriba Hafiz Martin Sans pau phaunaraba matungda mobile team adu da yawba masana masabu BDF ni haijaba bablu kawba mi emegi kuthangda lupa lak ama piraba matungda phajinduna ot naibiramba makhoi ahum July ani gi numidangna gari edu go loinana thadoraki tungda scrap sing adu makhoi gi pot thaphamda thanabagi dama hangdoklubuda scrap sing adu gi manungda kori gi polam kg satret ki mal oigada sarana lupa lak tare longi polam sing yarong kiti asiguma thong sathariba police mobile team asigi mathakta subsabe action lokot pinaba governor amadi DGP the wakat sirol pising khrabasu ngasi phabo positive response phangbaletri makha tarakpada JSC gi mekedi gi ngarang amuhana governor amadi DGP the maralebe sing action lokot pinaba sirol pising khre tentang nasumna meyam da thamjaramge duga Haojik2 di meyam paus matang ase lusinjarage masum khata ba no update meyam punang ngamine sena channel sigi mekedi gi meyam phamna makhata na thamjari